Ngasigi tungan ba pausi singdagi lokhat ba pau khara update pizari ahan bada maroi ba pau kuki paiti ama mahaki loina biga loina na imphal da mama khurumba lakre kuki militant singna inpui naga area da chatharakli ba thawong condemn tawrakli naga area da su group yauna militant amata changhandaba yauna wafam kaya da lenga ka yanaba purakre taramna okani hairabadi chief minister masa kuki zo area da lakpa pami haina losi tikona phongdokre masa maki loina bi thangna thilamlaga chelakhibani haiba nupa ama gari accident da sire February kulhumdoi fawbada cabinet minister chawthoklagani haina minister KH local na phongdorakli ko tugi mathakta center amadi state lengangna thigatnaba TSA na taksilakli UPSC gi main exam da maitei mayekta thaba phanglagani haina Radhakanta na phongdorakli BJP khaktana Manipur kanba ngamgani haina MLA Biswajit na phongdorakli Congress India gi naha singa yeknabani haiba kholau lauduna BJP naha sing amadi Mahila Morcha na protest sathakare Nagagi lamda German Tiger Road semdanaba FNCC amasung JTC na sign tawnakhare saroi khangba thingkhre kanglupki irang thokraba matung ahanba oina Imphal da April 3 ta state level hun thado cultural festival pangthokadori Mathang sahida none da rail lambi yorlagani lisingani kunipal dana Imphal yorlagani haina NFR na phongdorakli CM Khemchan Delhi gi damak Imphal thadokre MLA Phungjangin Balti laikidabagi awaba phongdokre BB Tuna Manipur amasung awang nungpoki state border sing area sing da sustainable development porakpa ngamgani haina Amit Shah na phongdokre US na India da thamlamba tarik sada tara Nepal dagi tarada hanthakre March ani fawbada charge sheet document sing pikalaknaba khangankre Adomna hojik yengberiba channel asi kanglei pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Hojik pausing amuk sandokna pijari koki amasung maitegi marakta thokiba kanglupki irangna nahan makhai changthok changsin yanarudraba tungda maitei na Imphal asi kangluk khuding maki open oire haina lokthokibagi matung inna maitei nupi loba paite ama ngarang numit yungba matung mahaki family ka loinana nupi gi mama khurumba lakre paite nupa adugi maming Anthony Naglok sahini phu kawi mahak Churachandpur gi Thalon assembly constituency dagini social activist oina matam kaya gi mamangdagi thabak tawrakpani mahaki loinabi adugi mamingna Okram Jaya kawi macha ama leire mahak chingjamai chingamakha yanglem lekai dagini makhoina nahan makhai Delhi da leirubani Manipur lengangna khudongthiba amata thokhaloi haina phongdorakpa amadi maitei singna Imphal da lakpada kari amata akiba pokningai leite hairakpagi matung inna mahaki loinabiga loinana mama khurumjabaga loinana thaujal lounaba airport tagi lakpani mahak numit nini humni Imphal da leikhigani hairi lengaknasu wari sakhigani phongdokrakli Inpui naga ipa ipu singna thamlamba lamsing khopchilaktuna kuki militant singna mai thaba yauna hingsagi thawong kaya leptana chatharakliba asibu Wafong Ithan Village Authority na akanba mongda yaningdaba phongdorakli Wafong Ithan Village Authority na thadorokpa chirol amada tha asigi 13 ki numidangda kuki militant singna Wafong Village ki umang sing amadi mahimarong thaba farm sing paktaknana mai tharamki mai chakpa ubadagi khunja singna ahing adumaktada thawna pana mai muthatpagi thabak sing adu Chathaki amang ata thonggadabadagi kanbak ngamki laibak thibadi kuki militant sing asina amuk hana tha asigi kungi ayupung 13 rom taba matamda Wafong khulga nangna lairiba mafam sing mai thabagi thabak sing chathaki masina maram oiduna mahai marong kaya amang ata thokhanki amadi mai chakpa adu pakthok chawthorakpadagi khunja sing mipainaduna khul thadoknaki amadi Wafong amadi thangnana leiba inpui khulgi khunja singna kanna honaduna mai adusu muthatpa ngamki asigumba thong mayam gi matungda thokhandanaba security force na akanba khongthang logotpi haina su taksilakli Nagataba mafam singda suspension of operation sugi makhada leiriba group sing yauna militant amata changhandaba operate tawhandaba haiba yauna tongan tonganba wafam kayada Foothill Naga Coordination Committee amasung Joint Tribal Council amadi state lenga ki marakta yana warol khuyek pinakre FNCC gi convener NG Akheyu aduga JTC gi convener Mera Chau Inka amadi Manipur lenga ki Joint Secretary Home Dr. Mayangbam Beto gi marakta yana chirol adu ngarang February kulda
खुयेक पिनखिबनी नाकल अहुमगी मरक्ता उनदुना वरी सानबगा लोइनना FNCC amadi JTC gi maikeidagi wafam kaya puthoktuna kupna khanaraba tungda yana warol adu sign taunakibani FNCC amadi JTC amasung Manipur lengaki marakta yanakhiba maruoiba wafamsing adudi ahanbada naga area da unauthorized oina lambi semgatpa yadaba karigumba unauthorized oiba mongda lambi semlamba thoklabadi thabak adu kadai fawba sangsillabage haibagi matangda ningthina verification chatharabat matungda legal action lokatpa haiba asini anisuba wafamdana naga taba mafamsinga naknana suspension of operation sugi group ki designated camp saba mafam hongjilakpa natraga function toba amata yahandaba haiba asini ahum subada sugi makhada leiba group sing yauna militant amata naga taba mafamda changhandaba amadi operate tohandaba haiba asini mari suba yanakiba wafamda konsa kholdagi kautruk wafongdagi kangsu phawbagi lambi amadi foothill area da leiriba intervillage road khudingmak khudaktagi hangdoktuna miyam chatpada asoi angam thokhandanaba yauba amadi mangasubada naga taba area da popi pambi thaba yadaba amadi tharamba sing yanthatuna manganbagi thabak khudaktagi chathaba haiba asini Miyam nabu taramna okani hairabadi Chief Minister Y Khemchan masa kuki jo area da laktuna miyam go unaba pami haina Deputy Chief Minister Losi Dikona phongdokre Churachandpur da pangthokiba humbudra nipal suba Zomi National Day thoramda saruk yakiba Deputy Chief Minister Losi Dikona thoromgi nakalda paumi singa unabada mathaki wafam asi phongdokladuna mahakna hai Chief Minister Y Khemchan na lusingba lengak asigi ahanba thodangdi Manipur da ingtapa hanjilakpa haiba asini lengak asina haujik mafam khuding makta chat Miyamga Hakthengna unaduna ingtapa puraknaba thabak laukhali phibamna matamna yadabana mangjawna na Churachandpurgi miyamga unaba ngamkhidabani haujik aikoina irang asina sogalaba mafam khudingmakta Hakthengna chatuna miyamga unaduna makhoigi wafamsing tabaga loinana community marakta wakhal taminabagi thabaksing laukhali maram asina Imphalda laktuna aikoiga unaraba ngamdaba mafam asigi miyamga aihak isa mafam asida laktuna unaribani haina su Deputy Chief Minister Losi Dikona phongdoki paumi singna hangba wahang amagi pahum piraduna hai kuki jo amasung maitei community anigi marakta yasinaba haujingmaki oina leitrabasu lengak asina community animaki miyoi singa unaduna wari awanungai wari saduna Manipurda ingtapa puraknaba kanna honari soidana maki community anigi marakta agreement ama lakani masigidamak aikoina mafam asida laktuna miyamga unaribani matam adu aikoisu ngairi haina phongdoki lengak asina internally displaced person singidamak piba yaba mateng amadi yaifa thaurang sing lokhatli IDP ayambana ngasidi lengak asida apenba amadi thajaba thambire IDP kharagi pendaba wakat kharadi lei lengakna soidana makhoibusu unagani lengak asina sing amadi tam haiba khaidoktuna IDP khudingmaki rehabilitation gi thabak sing lumna lawi haiki mahangna makha taraduna handak litalgi laibak thiba thodok adugi matangda mahak masana kuki group singa unaduna wari sanakre kuki miyamnasu ningthina response taurakhi thado community ga su unakre makhoigi response yamna positive oiri makoina lamdam asida ingtapa purakpa pambaga loinana lengak sembada su mateng piki haina Deputy Chief Minister Losi Dikona phongdoki lakadoriba State Assembly mikhalda Congress na chauna mai paktuna lengak semgani haina makoina claim tawbaga mari lenana hangba wahang amada Losi Dikona hai party kudimakna masi haigani masi political party singi propaganda amadi machatni adubu lairiba government asina mikhalda chauna mai pakani amadi miyamnasu aikoibu chawgallakani masi aikoigi thajabani haina Losi Dikona BJP bu chawgatuna phongdokhi Laibak thiba thodok amada masamaki loinabibu thangna yalamlaga chelakhibani haiba nupa ama gari accident ta sire hairi masamaki loinabi thangna yalamlaba matungda gari thoraga chenaba honabada accident thoklaga laikhidraba miyoi adudi Chingarel Tezpur mayai lekaidagi lairen lakpam bidhu masagi chai humphuni hairi pawasina makhatana thodok asi ngarang ayuk pung 10 rom tabada Imphal East District ki Lamlai Police Station ki manung chanba Chingarel Tezpur da thokibani thodok asida thangna yalam dagi soktuna laikanaribi nupi adudi laire lakpum ongbi Rohini kawi hairi Rohini hojik khabai soida laiba Babina Hospital da pukatuna aruba pibamda laikanari thodok asigi matangda police dagi phangba pawgi matung inna laikhidraba bidhu mahaki loinabi Rohini bu Chingarel Tezpur mayai lekaida laiba masagi mayumda ngarang ayuk pung 10 rom tabada
khana chainaba thokpadagi Rohini makok mamai amadi khut yauna haksangi mafam kayada thangna yalomkhibani haidi tungda biduna mafam adu thadoklaga chaka ani panba gari macha ama thauduna Chingarel Tezpur awang lekaida Tata truck amada thomjinduna khudakta laikhidabani haidi thodok asigi matangda Lamlai police station na case ama lokhatuna tigetpa hokhibuga loinana asiba haksang su lokhatuna morgda thamkre amaromda Rohini gi phibam ka hena lubana maram oiraga hospital gi maikidigi operation chathaduna akanba layeng hauzik chathari Lagleba February Kulumdoi Faubugi Manungda Langak Asigi Waliba Cabinet Minister Sautoklaba Yai Haina Minister KH Lokena Fongdokre Wapamasi Wangoi Kendragi Manungda Leiba Tongan ba Langaki School Amadi College Singda Chathariba Sangwat Sagatbagi Tabaksing Yengsinba Chatpada Pomi Singna Hangba Wahangi Paukum Oina Fongdokibani Education Department gi Engineering Wing gi Official Single Loinana Chatkiba Kongset Aduda Minister Lokena Makhatana Hai Chief Minister Yumnam Khemchana Lucingba Langak Asigi Waliba Minister Singh Pham Tha Asigi Kulumdoi Faubugi Manungda Mensingani Lengak Asigi Haujik Hangduna Leriba Minister Taretki Pham Asi Atuba Matamda Hapnaba Chief Minister Khemchan Delhi Chatuna Center gi Lucingba Singa Unaduna Wa Tanarogani Haiduna Imphal Thadokre Mahak Hek Halakpaga Miyamna Pamnariba Lengaki Minister Harpagi Thabak Soidana Pangthoklagani Haiki Mahakna Makhatana Hai State Asi COVID-19 Laichat Matung Thokliba Irang Asina Maram Oiraga Chawkhat Thorangi Lamda Sahi Kundagi Kuntra Rom Maninda Halle Phibam Asidagi Chief Minister Yumnam Khemchangi Mityeng Makhada Ahing Nungthil Naidana Chawkhat Thorangi Thabak Asi Hena Khumang Yauksinna Paikhatli Masigi Manung Channa Wangoi Sigi Manungda Ladiba Langaki School Amadi College Singda Semgatliba Thabak Asisu Athubada Quality Laina Loisinaba Honari Haki Semgatliba School Singi Manungda School Marigi Kasing March Faubugi Manungda Miyamda Sinaragani Loinana Kendra Asigi Paubi Tekta Matam Kuina Sabangamdana Lairamba School Su MLA Asigi Local Area Development Fund ki Makadagi Ka Ani Aduga Department ki Fundagi Ka Ahum Saba Hauragani Haina Supongdoki Committee on Tribal Unity Ko2na Anti-National Oiba Thawong Kaya Leptana Chatharagliba Asigi Matangda Center Amadi State Langangna Tigatkadabani Haina Thado Student Association TSA na Taksilakli TSA na Thado Pachirol Amada Thado NP Sada Hilski President General Secretary Amadi Information Secretary da Masana Masabu Masak Taksaba Matang Sitna Lanmilal Singsit Lunggolen Guite Amadi Kamchon Kipgen Hariba Myoy Ahum Asina WhatsApp ki Kuthangda Tha Asigi Tarateret Amadi Kunda Thado Student Association TSA gi President George L. Thado da Aki Akang Pirakiba Thawong Yaningde Hariba Myoy Ahum Asi Anti-National Oiriba Committee on Tribal Unity Ko2 gi Core Architect Ama Oiduna Kukizo Union Territory Demand Togduna National Highway Sing Thingbagi Thabak Chathabatan Natana Kumjalising Ani Kulumdoidagi Ngasi Fawba Hingsagi Thawong Kaya Leptana Chathari Mamai Thangda Hariba Miyoi Sing Asina Amuk Thadogi Ming Sizinaduna Masagi Chapchaba Identity Lejariba Furup Asibu Miyamda Lana Uhanaba Thawong Kaya Chathaba Haurakli Hari Chirol Asina Makhataraduna Kumjalising Ani Kulumdoidagi Hauraga Kangpopi District Chathariba Mai Thaba Shutdown Amadi Kanglup Marakta Yengthinaba Honariba Kaya Asi Hariba Miyoi Ahum Asigi Khuzil Thorang Nani Peace Education Amadi Constitutionally Harmony gi Matangda Makhoina Ngang Sakliba Pumnamak Namthaki Wahai Ngaktani Haina Thado Student Association na Mayek Sengna Khangi Maram Asina Makhoigi Mathakta FIR Ama Lokhatuna Phagadabani Loinana Ko2 gi Mathakta Makhoina Tawriba Asi Karino Haiba Union Government amasung Manipur Government na Thigatuna Chapchaba Thabak Lokhatgadabani Haina TSA gi Lucingba Singbu Ngak Senbagi Security gi Akanba Thabak Thorang Singsu Lokhatgadabani Haina demand Torokli Lakadoriba Academic Session Lisingani Kuntaruk Kuntaret Nangnaba Class 1 dagi 8 Fawbugi Subject Singda Imalolda Onthoknaba Translation Tauba Loire Amadi Union Public Service Commission UPSC gi Main Exam dasu Maitei Mayekta Exam Thabagi Khudongchaba Athubada Fanglagani Haina Directorate of Language Planning and Implementation gi Director Laisrum Radhakantana Phongdorakli Wapamasi Research Forum Manipur na Sinduna Youth Voice on
Multi-language education haiba thimda GP Women College da pangthukiba 38 suba malemgi mama lolgi numit International Mothers Day gi thoramda saruk yaba lakpada phongdokhibani loinana malemgi tongan tongan ba mafam singda malemgi mama lolgi numit su pangthoknaki thoram aduda Manipur lengaki Language Planning and Implementation gi Director Laisrum Radhakanta GP Women College ki Principal Professor Longjam Rajen amadi Reform ki President Professor Singangbam Ibohalna mathangsina Thoromge athoiba mithunglen sing oina saruk yaki Thoromaduga mari lainana Laisrum Radhakantana makhatana hai malengi oina lairiba population asigi chada nifu romdi mama lolda ladik tamba phangdaba phurup singna oiri lamdam asigi ima lol oiriba maitei mayek asisu kayam yamna school amadi university singda tamba phanglibage haiba asisu hangningai oiriba wahang ama oiri loinana Manipur gi lol asi Nepal suba schedule da challe hairagasu English ki medium da ayambana high school level da lairik tamnari matam amadadi Manipur amadi English animakta tambagi khudong chaba lairami adubu haujikti English medium da ayambana tamnarakliba asisu Manipuri lol amadi English lol gi marakta translate toba ngamdaba khenaba kaya laibadagi Manipuri lol da tamnaraktaba oirambasu yai adubu asigumba khudong chadaba kaya mayoknare hairagasu imalol chakhatnaba honarakpagi khongthang oina Directorate of Language Planning and Implementation na class 1 amadi 8 fawbagi subject sing imalol da onthoknaba translation toba loire lakadoriba academic session singda tamba yabagi khudong chaba phanglagani haina phongdoki BJP खक्तना मणिपुर कनब ngamgani haina thongju kendra gi MLA thongam bisolji na phongdokhibaga loinana politics haiba wahai asi panbada chenja thumja tawbagum oina loina uhalakpa asimak laibak thibani haina phongdokre wafam asi thongju kendra gi manung channa leiba Imphal East district ki Mongkhang lambi da chawkhat thorang gi project kaya sangabaga mari lainana MLA bisolji na phongdokhibani MLA bisolji na miyamda khutsin nakraba project sing adudi Mongkhang lambi modern club ki sanglen community hall apunba thongkhong mairapaibi sanglel amadi MMC auditorium hall na chingba singni thoram aduga mari lainana MLA bisorji na makhatan hai politics haiba wahi asi hek panbada senja thumja tawba romda oina miyamna unarakpa asimak kanagumba kharana politics pu khulai oina sijinaduna aranba thabak kaya tawrakpadagini asigumba kaya asina ngasidi politics tawjariba singbu huranba amagum unarakpagi machak ama ohellagli masimak khwaidagi laibak thibani mahna makatana Bharatiya Janata Party BJP gi oinadi party gi makok thongba luchingba singna afaba thabak ama tawnaba hairakpada makha thaba singna yetpa yade haibagi discipline leijai asigumba party asi khaktana Manipur kanba ngamgani haiba wafamsu bisorjina makhatana thamki Delhi da chathariba AI Summit manungda ngarang All India Congress Committee AICC gi luchingba Sonia Gandhi Rahul Gandhi na chingba kaya na sinduna Congress ki naha kaya na phurit na chingba lokthukduna lebak kaya gi mamangda India bu yonthokibagi thawong chathakiba adubu yaningdaba phongdoktuna BJP Youth amadi Mahila Morcha na protest chathakre Imphal gi Nitiaipat chuthekta leiba BJP Thambal Sanglen gi gate mamangda protest adu chathakibani BJP State Mahila Morcha gi President Lorembam Lotika Laimana Hai, Malemgi Lebak Chama Nepalgi Mihut Singh Amadi, Lebak Kungi Luchingba Singna Saruk Yaduna, Tarelak Artificial Intelligence Summit Pangthokraba Tungda Delhi da AI Summit Chathari, India gi Prime Minister Narendra Modi gi liching makhada India na yumbu oiduna AI Summit asida India gi nupi sing amadi haurakliba angang singgi damakta kudong chaba kaya pinaba amadi India chakhotnabagi damak yamna lumna loba AI Summit ni Mahangna makatana AI Summit asibu chathari ngai cherak asida ngarang Congress Party gi luchingba Sonia Gandhi Priyanka Gandhi amadi Rahul Gandhi na insillaga ngoksinaba naha kharana phi thongdana changsillakiba adu lebak asibu malemgi lebak miyamgi mamangda yonbani international thakta chathariba AI Summit asida India bu yonba haibasi haurakliba nahasingi khudong chaba manghanaba India gi nupi singna amadi nahasingna yaningdi haiba utpa oina ngasigi khongjang asi chathabani haina phongdokhi Yamna ngallingai matamdagi laigi thabak thorom amada chithan nantha yaudana lakiba khurai ahong pungda lamtagi ahanba thangjagi charoi khangnaba khurai ahong pung maichau ningsing lupna athen potka loinana lakpada mafam adubu ngak senduna leiramba security force singna changhan lakhidre maduna maram oiraga lambigi nakalda oina charoi khangbagi thorom pangthokre hari
ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ 8ꯇ ꯅꯤꯄꯥꯜ ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯍꯨꯜ ꯊꯥꯗꯧ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯃꯔꯨꯑꯣꯏꯅ ꯊꯥꯗꯧ ꯀꯥꯡꯕꯨꯁꯤꯡꯅ ꯏꯝꯐꯥꯜꯗ ꯏꯔꯥꯡ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯗꯧ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯖꯣꯁꯁꯤꯡꯅ ꯅꯝꯅ ꯇꯥꯔꯤꯕ ꯖꯒꯥꯁꯤꯡꯗ ꯂꯩꯔꯤꯕ ꯊꯥꯗꯧꯁꯤꯡ ꯑꯁꯤꯗꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯅꯨꯡ ꯆꯜꯂꯦ ꯍꯥꯏꯅ ꯂꯩꯕꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨꯒꯤ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯆꯞ ꯆꯥꯅ ꯍꯧꯖꯤꯛꯃꯛꯀꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯊꯥ ꯑꯁꯤꯒꯤ 17ꯗ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯔꯤꯕ TIM TSA TCL TAS THRA ꯑꯃꯗꯤ TEA ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯒ ꯄꯨꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯅ ꯑꯦꯄ꯭ꯔꯤꯜ 8ꯇ ꯏꯝꯐꯥꯜꯗ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯅꯤꯄꯥꯜ ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯍꯨꯜ ꯊꯥꯗꯧ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯝꯐꯥꯜꯒꯤ ꯀꯔꯝꯕ ꯖꯒꯥꯗ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯐꯥꯏꯅꯦꯜ ꯇꯧꯗ꯭ꯔꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯅ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯐꯝ ꯑꯗꯨ ꯂꯦꯞꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯍꯨꯜ ꯊꯥꯗꯧ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯔꯦꯁꯇ꯭ꯔꯤꯛꯇꯦꯗ ꯍꯣꯂꯤꯗे ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯤꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯥꯗꯧ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯑꯦꯄ꯭ꯔꯤꯜ 8 ꯑꯁꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯕꯨ ꯉꯥꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯁꯦꯡꯂꯕ ꯍꯨꯟꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯃꯍꯩ ꯃꯔꯣꯡ ꯅꯤꯡꯊꯤꯅ ꯂꯣꯛꯄꯒꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯁꯤꯖꯟ ꯑꯁꯤꯗꯁꯨ ꯃꯔꯨ ꯃꯔꯥꯡ ꯍꯨꯟꯗꯨꯅ ꯆꯥꯊꯣꯛ ꯅꯤꯡꯊꯤꯅ ꯄꯤꯕꯤꯅꯕ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯕꯒꯤ ꯊꯧꯔꯝ ꯑꯃꯅꯤ 2019ꯗ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯏꯝꯐꯥꯜꯁꯨ ꯏꯟꯗꯤꯌꯥꯒꯤ ꯔꯦꯜꯋꯦ ꯃꯦꯞꯇ ꯌꯥꯎꯔꯒꯅꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯣꯔꯠ ꯏꯁ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦꯅ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯄꯥꯏꯈꯠꯂꯤ ꯅꯣꯔꯠ ꯏꯁ ꯔꯦꯜꯋꯦꯒꯤ ꯆꯤꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯐꯤꯁꯥꯔ ꯕꯤꯕꯦꯛ ꯁꯦꯛꯆꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯖꯥ 2019ꯗꯗꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯏꯝꯐꯥꯜꯁꯨ ꯏꯟꯗꯤꯌꯥꯒꯤ ꯔꯦꯜꯋꯦ ꯃꯦꯞꯇ ꯌꯥꯎꯍꯟꯕ ꯉꯝꯂꯒꯅꯤ ꯏꯝꯐꯥꯜ ꯌꯧꯅ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯀꯟꯅ ꯄꯥꯏꯈꯠꯄꯒ ꯂꯣꯏꯅꯅ ꯄꯥꯟꯗꯝ ꯐꯪꯅꯕꯁꯨ ꯍꯣꯠꯅꯔꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄꯗ ꯆꯥꯎꯅ ꯈꯨꯗꯣꯡ ꯆꯥꯍꯟꯕꯒ ꯂꯣꯏꯅꯅ ꯁꯦꯟꯃꯤꯠꯂꯣꯟꯁꯨ ꯐꯒꯠꯍꯟꯕ ꯉꯝꯂꯒꯅꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯁꯥꯡ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯦ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ ꯅꯠꯇ꯭ꯔꯒ ꯃꯦ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯈꯣꯡꯁꯥꯡꯗꯒꯤ ꯑꯋꯥꯡꯈꯨꯜ ꯐꯥꯎꯕ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯕꯥꯏꯔꯥꯗꯤꯕꯤ ꯁꯥꯏꯔꯝ ꯔꯦꯜ ꯄ꯭ꯔꯣꯖꯦꯛ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯥꯏꯖꯣꯜꯗꯒꯤ ꯇ꯭ꯔꯦꯟ ꯁꯔꯚꯤꯁ ꯍꯧꯈ꯭ꯔꯕꯅꯤ ꯀꯤꯂꯣꯃꯤꯇꯔ 110.725 ꯁꯥꯡꯕ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕꯒꯤ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯥꯏꯈꯠꯄꯗ ꯆꯪꯕ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀꯔꯣꯔ 13,312ꯅꯤ ꯔꯦꯜ ꯂꯝꯕꯤ ꯑꯁꯤꯒꯤ ꯄꯔꯤꯡꯗ ꯇꯔꯅꯦꯜ 52 ꯃꯦꯖꯔ ꯕ꯭ꯔꯤꯖ 13 ꯑꯃꯁꯨꯡ ꯃꯥꯏꯅꯔ ꯕ꯭ꯔꯤꯖ 118 ꯂꯩ ꯀꯤꯂꯣꯃꯤꯇꯔ 55.36 ꯁꯥꯡꯕ ꯖꯤꯔꯤꯕꯥꯝꯗꯒꯤ ꯈꯣꯡꯁꯥꯡ ꯐꯥꯎꯕꯒꯤ ꯁꯔꯨꯛꯇ ꯇ꯭ꯔꯦꯟ ꯁꯔꯚꯤꯁ ꯇꯧꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ ꯊꯥ ꯐꯥꯎꯕꯗ ꯈꯣꯡꯁꯥꯡꯗꯒꯤ ꯑꯋꯥꯡꯈꯨꯜ ꯐꯥꯎꯕ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯁꯤꯟꯒꯗꯧꯔꯤ ꯊꯥꯂꯣꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯕꯨꯡꯖꯥꯡꯒꯤꯜ ꯕꯥꯜꯇꯦ ꯂꯩꯈꯤꯗ꯭रे ꯍꯥꯏꯅꯔꯨꯔꯕ ꯇꯨꯡꯗ ꯃꯤꯍꯨꯟ ꯂꯩꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯛꯄꯗꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯈꯥ ꯆꯠꯊꯕ ꯑꯣꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯝꯗꯥꯏꯗ MLA ꯑꯁꯤ ꯂꯩꯈꯤꯗ꯭रे ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯧꯔꯛꯄꯗꯒꯤ ꯑꯋꯥꯕ ꯐꯣꯡꯕꯒꯤ ꯃꯦꯁꯦꯖ ꯑꯃꯁꯨ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕꯗ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯕꯅꯤ ꯍꯟꯗꯛꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯕꯛ ꯌꯥꯝꯕ ꯑꯣꯏꯒꯗꯧꯔꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯎꯅꯕꯇ ꯅꯠꯇꯅ ꯑꯇꯩ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯑꯃꯁꯨ ꯃꯍꯥꯛꯅ ꯃꯊꯪ ꯎꯅꯒꯗꯧꯔꯤ ꯎꯅꯒꯗꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ डिफेंस मिनिस्टर राजनाथ सिंह यूनियन ट्रांसपोर्ट एंड हाईवेज मिनिस्टर नितिन गडकरी बीजेपी की नेशनल प्रेसिडेंट नितिन नबीन अमदी अतई फंक्शनरी कयासु खोंचत असिदा उनरकदोरी महांगना था असिगी कुलुमदोइदा इम्फालदा हलकपा याय महाक हेक हलकपगा लेंगाक चौथोकनी हाइरि अमरोमदा सीएम ना थादोकपा अवाबा पोंबगी चिरोल अमदा लैखिद्रबा एमएलए बाल्टे मियामगी मिहुत अमा ओइबता नतना पुंसी चुपा मणिपुर चौखटनबा थौरांग कया लौखतुना लाखिबा लुचिंगबनी महांगना चोखथबा नाइदना मियोय कया
ꯀꯌꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯃꯍꯥꯛꯀꯨꯝꯕ ꯂꯨꯆꯤꯡꯕ ꯑꯃ ꯂꯩꯈꯤꯗꯕ ꯍꯥꯏꯕꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯊꯥꯂꯣꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯈꯛ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃꯅꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯕꯇ ꯈꯟꯕ ꯂꯨꯆꯤꯡꯕ ꯑꯃ ꯃꯥꯡꯖꯔꯦ ꯍꯥꯏꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ VVP2ꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗ ꯁꯁꯇꯦꯅꯦꯕꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯆꯍꯤ 8 ꯆꯪꯅ ꯄꯥꯏꯈꯠꯀꯗꯕ ꯂꯨꯄꯥ ꯀꯔꯣꯔ 6,798 ꯆꯪꯒꯗꯕ ꯕ꯭ꯔꯤꯕꯥꯟ ꯚꯤꯂꯦꯖ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯥꯝꯒꯤ ꯅꯥꯊꯨꯔꯄꯨꯔ ꯈꯨꯡꯒꯪꯗ ꯂꯣꯟꯆ ꯇꯧꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀꯔꯣꯔ 6,798 ꯆꯪꯒꯗꯕ ꯕ꯭ꯔꯤꯕꯥꯟ ꯚꯤꯂꯦꯖ ꯄ꯭ꯔꯣꯒ꯭ꯔꯥꯝ 2 ꯂꯣꯟꯆ ꯇꯧꯈꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯁꯨ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯌꯥꯔꯤꯕꯅꯤ ꯐꯦꯁ ꯑꯅꯤꯁꯨꯕ ꯑꯁꯤꯒꯤ ꯃꯈꯥꯗ ꯕꯣꯔꯗꯔ ꯑꯣꯏꯅ ꯂꯩꯕ ꯈꯨꯡꯒꯪꯁꯤꯡꯗ ꯂꯥꯁ ꯚꯤꯂꯦꯖ ꯑꯣꯏꯅ ꯂꯧꯗ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯐꯥꯔꯁ ꯚꯤꯂꯦꯖ ꯑꯣꯏꯅ ꯂꯧꯔꯦ ꯍꯥꯏꯔꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯋꯥꯌꯦꯜ ꯑꯃꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥꯗ ꯊꯝꯂꯝꯕ ꯇꯥꯔꯤꯐꯀꯤ ꯆꯥꯡ ꯆꯥꯗ 19ꯗꯒꯤ 10ꯗ ꯍꯟꯊꯈ꯭ꯔꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ 23ꯗꯒꯤ ꯑꯅꯧꯕ ꯇꯥꯔꯤꯐ ꯑꯁꯤ ꯆꯠꯅꯕ ꯍꯧꯔꯒꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯃꯔꯖꯦꯟꯁꯤ ꯏꯀꯣꯅꯣꯃꯤꯛꯁ ꯄꯥꯋꯔꯁ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯇꯥꯔꯤꯐ ꯊꯝꯕ ꯉꯝꯗꯦ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯋꯥꯌꯦꯜ ꯄꯤꯈ꯭ꯔꯕ ꯇꯨꯡꯗ ꯑꯅꯧꯕ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯈꯤꯕꯅꯤ ꯌꯨꯅꯤꯚꯔꯁꯦꯜ ꯇꯥꯔꯤꯐ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯇ ꯊꯝꯂꯤꯕ ꯇꯥꯔꯤꯐꯀꯤ ꯆꯥꯡ ꯆꯥꯗ 10 ꯑꯣꯏꯍꯜꯂꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯂꯥꯎꯊꯣꯛꯈꯤ ꯇ꯭ꯔꯝꯞꯅ ꯄ꯭ꯔꯣꯀ꯭ꯂꯦꯃꯦꯁꯟ ꯑꯃ ꯈꯨꯌꯦꯛ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯒ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯇꯥꯡꯗ ꯂꯩꯅꯔꯤꯕ ꯃꯔꯤ ꯐꯒꯠꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯈꯤ ꯇ꯭ꯔꯦꯗ ꯑꯦꯛ 1973ꯒꯤ ꯁꯦꯛꯁꯟ 112ꯒꯤ ꯃꯈꯥꯗ ꯇ꯭ꯔꯝꯞꯅ ꯑꯅꯧꯕ ꯊꯧꯔꯥꯡ ꯑꯁꯤ ꯂꯥꯎꯊꯣꯔꯛꯄꯅꯤ ꯁꯦꯛꯁꯟ 112ꯒꯤ ꯃꯇꯨꯡ ꯏꯟꯅ US ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯅꯨꯃꯤꯠ 150 ꯐꯥꯎꯕ ꯆꯥꯗ 15ꯒꯤ ꯆꯥꯡꯗ ꯇꯦꯝꯄꯔꯔꯤ ꯇꯥꯔꯤꯐ ꯊꯝꯕ ꯉꯝꯃꯤ ꯅꯨꯃꯤꯠ 15ꯅꯤ ꯍꯦꯟꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯇꯥꯔꯤꯐ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯩꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯖꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯃꯅꯤ ꯂꯣꯟꯗꯔꯤꯡ ꯑꯦꯛ ꯏꯝꯐꯥꯜ ꯏꯁꯅ ꯏꯟꯐꯣꯔꯃꯦꯁꯟ ꯗꯤꯔꯦꯛꯇꯣꯔꯦꯠꯇ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯔꯞꯁꯟ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯄꯥꯏꯈꯠꯂꯛꯈꯤꯕ ꯆꯥꯔꯖ ꯁꯤꯠꯀ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯀꯣꯔꯠ ꯑꯁꯤꯗ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯅꯕ ꯗꯤꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ EDꯅ ꯀꯨꯝꯖꯥ 2019ꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯒꯦꯁꯠ ꯍꯥꯎꯁꯇ ꯊꯝꯅꯕꯒꯤꯗꯃꯛ ꯐꯔꯅꯤꯆꯔ ꯂꯩꯕꯒꯤ ꯇꯦꯟꯗꯔ ꯅꯤꯌꯝ ꯂꯥꯟꯅ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ ꯅꯤꯌꯝ ꯂꯥꯟꯅ ꯇꯦꯟꯗꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯔꯅꯤꯆꯔ ꯂꯩꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ 2012ꯗꯒꯤ 2013 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯠꯊꯈꯤꯕꯅꯤ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ EDꯅ ꯀꯣꯔꯠ ꯑꯁꯤꯗ 2023ꯒꯤ ꯖꯅꯋꯥꯔꯤ 5ꯗ ꯆꯥꯔꯖ ꯁꯤꯠ ꯐꯥꯏꯜ ꯇꯧꯔꯛꯈꯤ EDꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ CBIꯒꯤ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯕ꯭ꯔꯥꯟꯆ ꯏꯝꯐꯥꯜꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐꯣꯔꯃꯔ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ HNK ꯁꯔꯃ ꯌꯥꯎꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯀꯟꯇ꯭ꯔꯦꯛꯇꯔ ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁꯣꯔꯒꯤ ꯃꯊꯛꯇ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯟꯁꯄꯤꯔꯦꯟꯁꯤꯒ ꯂꯣꯏꯅꯅ MUꯒꯤ ꯁꯦꯜ ꯂꯥꯟꯅ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯅ FIR ꯔꯦꯖꯤꯁꯇꯔ ꯇꯧꯔꯕ ꯃꯇꯨꯡꯗꯅꯤ ꯂꯣꯏꯅꯅ ꯏꯟꯐꯣꯔꯃꯦꯁꯟ ꯗꯤꯔꯦꯛꯇꯣꯔꯦꯠꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯗ MUꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯂꯧꯔꯝꯕ ꯏꯟꯇꯔꯄ꯭ꯔꯥꯏꯖ ꯀꯧꯕ ꯐꯥꯔꯝ ꯑꯃꯗ ꯇꯦꯟꯗꯔꯒꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯣꯔ ꯅꯤꯌꯝ ꯀꯥꯏꯅ ꯇꯦꯟꯗꯔ ꯄꯤꯈꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯁꯤꯅ ꯂꯧꯇꯨꯅꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯁꯦꯜ ꯂꯨꯄꯥ 83,17,997 ꯂꯥꯟꯅ ꯂꯧꯊꯣꯛꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ